इम्फाल जुरीबाम लंबी नेशनल हाईवे नंबर 53 की सरुक अयाम्बा लंबी नमथखिबदगी लंबी मपाल लैबा मियोय क्या खुदोंग थिनिंगाई ओइरे नोने मपागी मफम खरादा मीटर चामरोंगी लंबी की नाकल नोंग लेप्तना चुरकबा अमदी मालपुबा गाड़ी सिंह तोइना चटपना लंबी की सरुक सिंह नमथखिबनी लंबी नमथखिबना लंबी नाकल लैबा युम सिंह चखाइबा यावरे ngasi pung ani dagi state pumbada thamgadoriba lockdown gi mangoinana mafam kayada masing yamlaba miyamna pochai leiba thuknaraki imphal amadi atai mafam singda leiba petrol pump singda su thau hananaba queue sangna lepo uki Manipur Water Supply Project ngasi Prime Minister Narendra Modi na video conference ki khuthangda launch tawkre ngasi city convention na pangthokhiba thorom aduda Deputy CM Yumnam Joy Kumar Health Minister L. Jayanta Kumar, KFNPD Minister Karam Siam, MP Dr. R.K. Ranjan amadi Minister Kayasu saruk yaki. Project asi Jal Jeevan Mission gi makhada lupa crore lising ahunga yankai mari changna sagadoribani. Inspector General South ki meeting makhada 9 Sector Assam Rifles Kaithil Manbi amadi 26 Sector Assam Rifles More Battalion na Lilong da leiba company operating base amadi More da leiba Adulam Rehabilitation Center da Uchara kaya thakre Assam Rifles ki maikai dagi hariba mafam sing asida uchara chatruk yankhairom thaki hairi